ꯃꯌꯥꯝ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯒꯦꯗ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯑꯃꯅꯤ ꯋꯥꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯒ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ ꯑꯔꯕꯄꯇꯤ ꯐꯦꯃꯤꯂꯤ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯈꯤꯕ ꯃꯇꯝꯗ ꯀꯥꯞꯈꯤꯕ ꯄꯤꯛꯆꯔ ꯑꯃꯅꯤ ꯃꯌꯥꯝꯅ ꯎꯕꯤꯔꯤꯕꯁꯦ ꯂꯨꯍꯣꯡꯕꯁꯤꯗ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯗꯨꯅ ꯂꯥꯡꯕ ꯈꯣꯠꯄ ꯇꯧꯔꯝꯃꯤ ꯚꯤꯗꯤꯑꯣꯁꯤꯗ ꯎꯔꯤꯕ ꯅꯨꯄꯤꯁꯤ ꯑꯦꯟꯅꯤ ꯗꯦꯕꯥꯅꯤꯁꯨ ꯃꯥꯒꯤ ꯂꯨꯍꯣꯡꯕꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯧꯒꯗꯧꯔꯦ ꯍꯥꯏꯕꯒꯤ ꯍꯔꯥꯎꯕ ꯃꯌꯦꯛ ꯁꯦꯡꯅ ꯎꯕꯁꯨ ꯐꯪꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯧꯒꯗꯧꯔꯦ ꯍꯥꯏꯕꯒꯤ ꯃꯪꯂꯥꯟ ꯁꯥꯒꯠꯆꯔꯝꯕꯗꯣ ꯅꯨꯃꯤꯠ 15ꯅꯤ 15 daysꯇ ꯀꯥꯏꯒꯗꯧꯔꯦ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯅꯝꯈꯤꯕ ꯚꯤꯗꯤꯑꯣ ꯐꯣꯇꯣ ꯑꯗꯨꯇ ꯉꯥꯏꯍꯧꯒꯗꯧꯔꯦ ꯃꯥꯂꯦꯝ ꯄꯨꯝꯕ ꯉꯛꯈꯤ ꯃꯔꯝꯗꯤ ꯑꯣꯏꯔꯛꯂꯤꯕ ꯇꯥꯔꯤꯕ ꯄꯥꯎꯗꯨ ꯀꯅꯥ ꯑꯃꯇꯒꯤ ꯋꯥꯈꯜꯗ ꯈꯜꯂꯨꯗꯕ ꯂꯥꯝꯕ ꯐꯪꯂꯣꯏꯗꯕ ꯄꯥꯎ ꯑꯃꯈꯛꯅꯦꯕ ꯂꯣꯏꯅꯅ 2010ꯗꯗꯤ ꯑꯗꯨꯒꯨꯝꯂꯕ ꯄꯥꯎꯁꯦ ꯄꯥꯛꯅ ꯇꯥꯕꯁꯨ ꯐꯪꯅꯗꯦ ꯊꯣꯛꯈꯤꯕ ꯀꯦꯁ ꯑꯗꯨꯅ ꯋꯥꯍꯪ ꯑꯃ ꯍꯪꯗꯨꯅ ꯊꯝꯂꯝꯈꯤ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥ ꯑꯃꯠꯇꯅ ꯄꯤꯕ ꯉꯝꯗꯅ ꯂꯩꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯦꯟꯅꯤ ꯗꯦꯕꯥꯅꯤꯗ ꯀꯔꯤ ꯊꯣꯛꯈꯤꯕꯅꯣ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯋꯥꯔꯤꯁꯤ ꯍꯅꯤꯃꯨꯟꯗ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯟꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯄꯨꯂꯞ ꯈꯪꯃꯤꯟꯅꯁꯤꯀꯣ 13 November 2010ꯒꯤ ꯅꯨꯡꯗꯥꯡ ꯑꯊꯦꯡꯕꯗ ꯀꯦꯞ ꯇꯥꯎꯟꯒꯤ ꯔꯣꯜ ꯇꯥꯎꯟꯁꯤꯞ ꯑꯊꯦꯡꯕꯒꯤ ꯃꯇꯝ ꯑꯣꯏꯕ ꯈꯛ ꯅꯠꯇꯅ ꯃꯤ ꯂꯩꯇꯕꯒꯤ इचिक्सु ची कनासु लेतब मफम अदुदा टैक्सी हेडलाइट थांदुना अचिक्पा लंबी दुदा थौरम टैक्सी दुदा तोंगलिबा लुहोंगबदा ngairiba कपल हाइबदी एनी अमदी मागी नुपा श्रीयान देवानी ड्राइवर दुना जोला तोंगो कौई मखोइगी हनीमून ट्रिप ओइगदोइनी सुम थौरमबदगी मखोइगी टैक्सी स्पीड दो तपथरखिबनी येंगबदा ड्राइवर दु कदोमदा ममाई लैदोइनो खंगदबा सुमा तंजादुदा कारदुगी थोंनाउदा कनागुंबना कन्ना खुद थमकपगी मखोल तारकी खंगौदना मखोल अकनब थोलकपदुदा अहुमदसु खंप्रेक खग टैक्सी ड्राइवर पाखतना मागी थोंनाउदु चिंगथरगा येंब मतमददी मियोय अनि मखुतना लंगट्रिक लंगबा गन पाइदुना लैरंबा थेंगनगी करी तौरकदुइनो हाइदना खंथब बोक नंगदे मखोय अनि चंगदुना हाइजेक तौबा हौकी अमदा बैक सीट चंगदुना फमकी अदुगा अमना ड्राइवर दुबु लाक्तना चिंथोगा सीट मनुंग फमहद मनिंग द फमलंबा मतै मनाउदुदी कोइबा लाक्पनी हादना लाआगा नाइटमेयर अमदा पल्लगा लैखिबगा मानखि हाबदारे टैक्सी स्पीड तो हेनगलखि कन्ना थौरगा आइसोलेट ओइबा अचिकपा जगादा खामखिबनी अदुगा हाइजेकर अमना सेरियानबु किहन खंगहंदुना इंथोअमखि हाबदारे मनुंगदना एनी मतोंदा कीना पाखतना मखोइगा तोंखि सेरियान नुंदांग थेंगबदा पुंग बारो ताबा मतमदुदा लंबीदो ngawrokki mafi marolda ifun paklamki masu pakhattaba natti किजरमी मागी नुपी कमायना लेरमनी कदायदा लेरमनी हादना पाखत्पा पोए मतमदुदा महाक नुपा अमगा थेंगनकी नुपादुना मागी फिबमदो उबदा पुलिसता इन्फॉर्म तौरमी अफ्रीकन पुलिस लाकी मानसु मंगोंदा थोखिबा उरानबगी थबकतो किडनैप तौखिबगी वारी पुंबा लोइना तौरमकी पुलिस सिंगना येंगबदसु अनीदो मखोइगी लमदुगी मियोय मांदी हाइदना खनखिबनी हाइबा तारे अदुदा मखोइ अनीदो ब्रिटिश इंडियन कपलनी साउथ अफ्रीका दा हनीमून गी दमकता कोइरकपनी हाइबा खंकी अदुमना पुलिसना केस असिबो हाई प्रोफाइल ट्रीटमेंट पीबा हौरमखिबनी मरमदी मखोइ अनीदो लमदुगी मियोय नते अदुगी सुमथकता सेल थुम पाइबा इमुंगी मियोय ओइबगी सुनी फिबमसि टूरिस्ट की सिक्योरिटी दा ओइरकपगी हेना चेक्सिन बतारमकी पुलिसना मखोइ किडनैप तौबगी पाव फैमिली दा पीकी एनेगी मपा बिनोद थमोय अदुकी मतिक काइकी खुदक्ता मफम अदुदा लाकपगी टिकेट चुक्काकी सोमदा पुलिसु लेपा लैथना थीकी अदुबु एनीबु फंगबा कौबा लैखिदि मथंगी अयुक हाबदी 14 नवंबर पुंग 3 मखाई ताबा मतमदा एलिस्टा कौबा मफमदा पुलिसना कार अमकक फंकी अदुसु अचिकपा मफम ngarang एनीबु उखिबा गाड़ी दुनी मखोइना गाड़ी दु उबदा तुमिना चंगचन दुनी येंगी थोंग हांगदोकपा मतमददी मखोइ ngaki मरमदी मखोइना उरिदो एनीगी थवा यावदबा हकचांग तो ओइगदोइनी मागी मखुतुना खेतुना थबाकता नोंमैना पानमनी माग थवा यावद्रे हनीमूननी हाइदुना लाखिबदो इकोइ कुइदना अदुम पुंसि माग बताकी कार दुबु पुलिसना लौदुना एनीगी बॉडी दुबु ट्रीटमेंट गी दमकता थाखिबनी एनी सिबगी पाउदो खंगौदना केप टाउन दा संतोकनखिदुना मीडिया दसु पाउ फंकी न्यूज चैनल दसु टूरिस्ट मर्डर केस अमा ओइना उत्पत हौकी हाबतारे मालेम पुंबदा वहंग अमा हंगबसु हौनकी साउथ अफ्रीका से टूरिस्ट सिंगी ओइना सेफ ओइद्रबरा हाइदन वहंग मयामसिना पुलिस तसु अचौबा प्रेशर अमा पीबा हौरंकी मतमुददा पोस्टमार्टम की रिपोर्ट लाकी एनी नोंमै मरु अमखक पाली हाइबा खंगलखिबनी
ꯍꯧꯖꯤꯛ ꯄꯨꯂꯤꯁꯀꯤ ꯃꯊꯧꯗꯤ ꯃꯤꯍꯥꯠꯄꯁꯤꯡꯕꯨ ꯊꯤꯕ ꯑꯗꯨꯒ ꯗꯟꯗꯤ ꯐꯪꯍꯟꯕ ꯍꯥꯏꯕꯁꯤꯅꯤ 15 ꯅꯕꯦꯝꯕꯔꯗ ꯇꯦꯛꯁꯤꯗꯨ ꯐꯣꯔꯦꯟꯁꯤꯛ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯗꯃꯛꯇ ꯊꯥꯔꯝꯈꯤꯕꯅꯤ ꯃꯇꯝꯗꯨꯗ ꯀꯥꯔꯗꯨꯒꯤ ꯒ꯭ꯂꯥꯁꯇ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯑꯃ ꯇꯥꯔꯝꯃꯤ ꯃꯗꯨꯒꯤ ꯃꯦꯠꯆ ꯊꯤꯔꯛꯄ ꯃꯇꯝꯗ ꯖꯣꯖꯥꯏꯜ ꯖꯃꯥꯡꯒꯦꯅꯤ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯃꯦꯠꯆ ꯑꯣꯏꯈꯤꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯤꯗꯨꯅ ꯅꯦꯛꯁ ꯗꯦꯗ ꯑꯦꯔꯦꯁꯁꯨ ꯇꯧꯈꯤ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯀꯟꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕ ꯃꯇꯝꯗꯗꯤ ꯀꯣꯟꯅꯊꯪꯗꯗꯤ ꯑꯁꯦꯡꯕꯗꯨ ꯍꯥꯏꯅꯕ ꯔꯦꯗꯤ ꯑꯣꯏꯈꯤ ꯑꯗꯨꯒ ꯃꯤꯡ ꯑꯃ ꯍꯥꯏꯔꯛꯈꯤ ꯃꯤꯖꯣꯑꯥꯃꯣꯗꯦ ꯀ꯭ꯋꯥꯕꯦ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯤꯁꯛꯇꯣ ꯊꯤꯒꯠꯅꯕ ꯍꯣꯠꯅꯔꯝꯈꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯤꯗꯤ ꯍꯥꯟꯅ ꯑꯦꯔꯦꯁ ꯇꯧꯈꯤꯕ ꯀ꯭ꯔꯥꯏꯝ ꯇꯧꯈꯤꯕ ꯂꯩꯇꯕ ꯃꯔꯝꯅ ꯄꯨꯂꯤꯁꯅꯁꯨ ꯔꯦꯀꯣꯔꯗ ꯐꯥꯒꯠꯄꯗ ꯊꯤꯕ ꯋꯥꯕ ꯑꯃ ꯑꯣꯏꯔꯝꯈꯤ ꯑꯗꯨꯝꯅ ꯊꯤꯕ ꯐꯪꯗꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯣꯀꯦꯜ ꯃꯤꯑꯣꯏ ꯑꯃ ꯂꯥꯛꯈꯤ ꯄꯨꯂꯤꯁꯀꯤ ꯃꯅꯥꯛꯇ ꯑꯗꯨꯒ ꯀ꯭ꯋꯥꯕꯦ ꯀꯗꯥꯏꯗ ꯂꯣꯠꯂꯒ ꯂꯩ ꯍꯥꯏꯕ ꯈꯪꯉꯤ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯤ ꯄꯨꯂꯤꯁꯅꯁꯨ ꯃꯇꯝ ꯊꯤꯟꯊꯕ ꯇꯧꯗꯅ ꯅꯨꯡꯗꯥꯡ ꯑꯊꯦꯡꯕꯗ ꯇꯤꯝ ꯑꯃ ꯊꯥꯔꯝꯈꯤ 17 ꯅꯕꯦꯝꯕꯔꯒꯤ ꯑꯊꯦꯡꯕ ꯃꯇꯝꯗꯅꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯑꯗꯨꯝ ꯀ꯭ꯋꯥꯕꯦꯕꯨ ꯐꯥꯕꯁꯨ ꯉꯝꯈꯤ ꯃꯍꯥꯛ ꯐꯥꯔꯕ ꯃꯇꯨꯡꯗ ꯋꯥꯍꯪ ꯍꯪꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯀꯦꯁ ꯑꯗꯨꯕꯨ ꯃꯥꯏ ꯂꯩꯍꯟꯕ ꯉꯝꯕ ꯋꯥꯐꯝ ꯑꯃ ꯄꯨꯊꯣꯔꯛꯈꯤ ꯃꯤꯑꯣꯏ ꯑꯃꯅ ꯃꯉꯣꯟꯗ ꯄꯥꯎ ꯐꯥꯎꯔꯛꯈꯤ ꯃꯤꯡꯅ ꯃꯣꯟꯗꯦ ꯃꯣꯕ꯭ꯂꯣꯕꯣ ꯀꯧꯏ ꯃꯍꯥꯛ ꯍꯣꯇꯦꯜ ꯑꯃꯗ ꯔꯤꯁꯦꯞꯁꯅꯤꯁ ꯑꯣꯏꯅ ꯊꯕꯛ ꯇꯧꯏ ꯍꯥꯏ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯈꯪꯉꯛꯄꯗꯒꯤꯗꯤ ꯆꯤꯡꯅꯔꯝꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯥꯌꯣꯟꯅꯕ ꯑꯃ ꯑꯣꯏꯔꯛꯀꯗꯣꯏꯅꯤ ꯍꯥꯏꯔꯤꯕ ꯔꯤꯁꯦꯞꯁꯅꯤꯁꯁꯤ ꯉꯁꯥꯏꯒꯤ ꯗ꯭ꯔꯥꯏꯚꯔꯗꯨꯒ ꯄꯥꯎ ꯐꯥꯎꯅꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯒꯗꯣꯏꯅꯤ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔꯗꯨꯁꯨ ꯃꯔꯤ ꯂꯩꯅꯔꯝꯒꯗꯣꯏꯅꯤ ꯃꯈꯣꯏ ꯃꯁꯦꯜ ꯄꯥꯎ ꯐꯥꯎꯅꯕꯁꯨ ꯑꯣꯏꯔꯝꯒꯗꯣꯏꯅꯤ ꯃꯈꯣꯏꯅ ꯇꯧꯔꯒ ꯂꯣꯀꯦꯜ ꯒꯦꯡꯁꯇꯔ ꯊꯤꯔꯒ 15,000 ꯁꯥꯎꯠ ꯑꯐ꯭रिꯀꯟ ꯀꯔꯦꯟꯁꯤꯗ ꯌꯥꯅꯔꯝꯃꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯒꯤ ꯊꯕꯛ ꯍꯥꯏꯕꯕꯨ ꯀꯥꯔ ꯍꯥꯏꯖꯦꯛ ꯇꯧꯕ ꯑꯥꯏꯁꯣꯂꯦꯠ ꯑꯣꯏꯕ ꯖꯒꯥ ꯑꯃꯗ ꯑꯦꯅꯤꯕꯨ ꯐꯥꯔꯒ ꯄꯨꯔꯛꯄ ꯑꯗꯨꯒ ꯃꯥꯕꯨ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯕꯨ ꯍꯪꯅꯤꯡꯂꯤꯗꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯁꯤꯅꯤ ꯀꯅꯥꯅ ꯁꯤꯜꯂꯒ ꯑꯦꯅꯤꯕꯨ ꯍꯥꯠꯍꯜꯂꯤꯕꯅꯣ ꯑꯁꯦꯡꯕ ꯃꯥꯁꯇꯔ ꯃꯥꯏꯟ ꯑꯣꯏꯔꯤꯁꯤꯅ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤꯅꯤ ꯄꯨꯂꯤꯁꯅ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔꯗꯨꯕꯨ ꯊꯤꯕ ꯍꯧꯔꯝꯃꯤ ꯃꯍꯥꯛꯄꯨ ꯃꯐꯝ ꯈꯨꯗꯤꯡꯗ ꯊꯤꯔꯨꯔꯦ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯇꯦ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯃꯍꯥꯛ ꯃꯁꯥ ꯄꯨꯂꯤꯁ ꯃꯅꯥꯛꯇ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯁꯨ ꯃꯥꯒꯤ ꯂꯣꯋꯔꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯃꯁꯥꯅꯁꯨ ꯁꯔꯦꯟꯗꯔ ꯇꯧꯔꯛꯈꯤ ꯃꯍꯥꯛ ꯃꯁꯥꯁꯤ ꯂꯥꯟꯗꯦ ꯌꯥꯎꯗꯦ ꯍꯥꯏꯗꯅ ꯀꯦꯁꯇꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯑꯇꯣꯞꯄ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡꯅ ꯍꯥꯏꯔꯛꯄ ꯃꯈꯣꯏ ꯄ꯭ꯂꯥꯟꯅ ꯆꯤꯡꯕ ꯂꯣꯏꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯈꯪꯍꯟꯕ ꯃꯇꯝꯗꯗꯤ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯃꯥꯗꯤ ꯃꯍꯥꯛ ꯃꯔꯥ ꯂꯩꯇꯦ ꯍꯥꯏꯔꯒ ꯅꯥꯟꯊꯣꯛꯆꯔꯒꯦꯅ ꯈꯟꯖꯕꯅꯤ ꯑꯗꯨꯕꯨ ꯑꯣꯏꯈꯤꯗꯦ ꯃꯥꯒꯤ ꯂꯣꯋꯔꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯈꯤ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥꯁꯤꯅ ꯑꯁꯦꯡꯕꯗꯨ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯐꯪꯒꯗꯕ ꯆꯩꯔꯥꯛ ꯑꯩꯈꯣꯏꯅ ꯉꯥꯛꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯔꯝꯈꯤ ꯃꯥꯒꯤ ꯂꯣꯌꯔꯅ ꯃꯉꯣꯟꯗ ꯐꯖꯅꯁꯨ ꯍꯥꯏꯔꯝꯃꯤ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯣ ꯍꯥꯏꯗꯅ ꯃꯇꯝ ꯑꯗꯨꯗ ꯌꯥꯗꯨꯅ ꯍꯥꯏꯕ ꯍꯧꯈꯤ ꯄꯨꯝꯅꯃꯛꯁꯤꯕꯨ ꯊꯣꯛꯍꯜꯂꯤꯕ ꯑꯁꯦꯡꯕ ꯃꯤꯁꯛ ꯑꯃꯁꯨ ꯂꯩ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯃꯤꯡ ꯑꯃꯈꯛꯇꯪ ꯄꯜꯂꯛꯈꯤ ꯃꯁꯤꯗꯗꯤ ꯀꯦꯁꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯕ ꯍꯧꯔꯛꯈꯤ ꯃꯤꯡꯗꯨꯗꯤ ꯁ꯭ꯔꯤꯌꯥꯟꯒꯤꯅꯤꯅꯤ ꯃꯥꯅꯦ ꯑꯦꯅꯤꯒꯤ ꯅꯨꯄꯥꯗꯨꯅꯤ ꯃꯤꯡꯗꯨ ꯇꯥꯕꯗ ꯄꯨꯂꯤꯁꯇꯤ ꯄꯨꯡꯉꯛꯉꯛꯈꯤ ꯃꯈꯣꯏ ꯃꯁꯦꯜ ꯌꯦꯡꯅꯈꯤ ꯃꯄꯨꯔꯣꯏꯕ ꯑꯃꯅ ꯑꯗꯨꯁꯨ ꯂꯨꯍꯣꯡꯕꯗ ꯉꯥꯏꯔꯤꯕ ꯃꯍꯥꯛꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯁꯤꯜꯂꯝꯂꯤꯕ ꯊꯧꯁꯤꯜ ꯊꯧꯔꯥꯡꯁꯤꯡ ꯃꯌꯥꯝ ꯑꯗꯨꯗ ꯀꯅꯥꯝꯇ ꯊꯥꯖꯕ ꯉꯝꯂꯝꯗꯦ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯍꯥꯏꯕꯗ ꯃꯍꯥꯛ ꯁꯔꯤꯌꯥꯟꯒ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯦꯌꯔꯄꯣꯔꯠꯇ ꯊꯦꯡꯅꯕꯅꯤ ꯃꯥꯒꯤ ꯇꯦꯛꯁꯤꯗ ꯍꯣꯇꯦꯜꯗꯣ ꯑꯗꯨꯐꯥꯎꯗ ꯄꯨꯅꯕ ꯍꯥꯏꯔꯝꯈꯤ ꯍꯣꯇꯦꯜꯗꯨ ꯕꯨꯛ ꯄꯨꯔꯛꯈꯤ ꯆꯦꯛ ꯏꯟ ꯇꯧꯕ ꯕꯨꯛ ꯃꯍꯥꯛꯅ ꯎꯏꯌꯦ ꯗ꯭ꯔꯥꯏꯚꯔꯗꯨꯗ ꯁꯔꯤꯌꯥꯟꯅ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨ ꯍꯥꯏꯔꯒ ꯆꯪꯈꯤꯕꯅꯦꯕ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯣꯛꯂꯛꯂꯒ ꯀꯥꯔꯗ ꯐꯝꯈꯤ ꯑꯗꯨꯒ ꯋꯥꯔꯤꯁꯨ ꯁꯥꯔꯛꯈꯤ ꯍꯥꯏ ꯁꯤꯔꯤꯌꯥꯟꯅ ꯍꯥꯏꯕꯗ ꯃꯍꯥꯛ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯂꯣꯏꯁꯤꯟꯕ ꯄꯥꯝꯃꯤ ꯍꯥꯏꯔꯝꯃꯤ ꯁꯦꯜ ꯌꯥꯝꯅ ꯄꯤꯒꯅꯤ ꯍꯥꯏꯅꯁꯨ ꯇꯝꯂꯝꯃꯤ ꯁꯦꯜꯒꯤ ꯗꯔꯀꯥꯔ ꯉꯥꯛꯇꯅꯦ ꯅꯨꯄꯥꯗꯨꯁꯨ ꯌꯥꯔꯗꯨꯅ ꯃꯥꯒꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯗꯨ ꯎꯅꯕ ꯆꯠꯈꯤꯕꯅꯤ ꯃꯈꯣꯏꯒꯁꯨ ꯄꯥꯎ ꯐꯖꯅ ꯐꯥꯎꯅꯔꯝꯈꯤ ꯃꯈꯣꯏꯅꯁꯨ ꯌꯥꯔꯦ ꯄꯩꯁा ꯄꯤꯔꯒ ꯁꯤꯟꯕ ꯊꯕꯛꯅꯤꯅ ꯏꯕꯤꯗꯦꯟꯁ ꯑꯃꯠꯇꯁꯨ ꯂꯩꯅꯔꯝꯗꯦ ꯃꯤꯅ ꯎꯕꯗꯁꯨ ꯔꯣꯕꯔꯤ ꯀꯦꯁ ꯃꯥꯟꯅꯕ ꯍꯥꯏꯗꯅ ꯄ꯭ꯂꯥꯟꯗꯨ ꯁꯤꯟꯈꯤꯕꯅꯤ ꯍꯧꯖꯤꯛ ꯑꯔꯣꯏꯕ ꯑꯣꯏꯅ ꯁꯤꯔꯤꯌꯥꯟꯕꯨ ꯑꯦꯔꯦꯁ ꯇꯧꯕ ꯍꯥꯏꯕꯁꯤ ꯃꯁꯤ ꯈꯛꯇꯪ ꯃꯉꯥꯏꯔꯦ ꯃꯥꯗꯤ ꯃꯀꯨꯕꯣꯛꯀ ꯂꯣꯏꯅꯅ ꯏꯪꯂꯦꯟꯗ ꯕꯣꯗꯤꯗꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯁꯥꯎꯠ ꯑꯐ꯭रिꯀꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯗꯅ ꯃꯈꯣꯏ ꯑꯍꯨꯝ ꯐꯥꯔꯒ ꯂꯩ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯃꯛꯅ ꯊꯝꯕ ꯋꯥꯐꯝꯁꯤꯡꯅ ꯁꯤꯔꯤꯌꯥꯟ ꯈꯛꯇꯃꯛ ꯊꯣꯛꯂꯛꯈꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯔꯛꯅꯕ ꯍꯥꯏꯗꯅ ꯍꯥꯏꯔꯨꯕ ꯇꯥꯔꯒꯁꯨ ꯃꯈꯣꯏꯒꯤ ꯂꯝꯗꯨꯒꯤ ꯑꯣꯏꯅ ꯆꯠꯅꯗꯕ ꯑꯣꯏ ꯍꯥꯏꯗꯅ ꯃꯔꯩ ꯃꯔꯥ ꯊꯥꯡꯅꯔꯝꯃꯤ ꯑꯗꯨꯕꯨ ꯍꯪꯅꯤꯡꯂꯤꯕ ꯋꯥꯍꯪꯗꯤ ꯁꯤꯔꯤꯌꯥꯟꯅ ꯑꯦꯅꯤ ꯍꯥꯠꯅꯤꯡꯂꯤꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤꯅꯤ ꯃꯗꯨꯗ ꯃꯦꯜ ꯄ꯭ꯔꯣꯐꯦꯁꯅꯦꯜꯁ ꯄ꯭ꯔꯣꯁꯇꯤꯇ꯭ꯌꯨꯠ ꯂꯤꯑꯣꯄꯣꯟ ꯀꯧꯕ ꯑꯃꯅ ꯍꯥꯏꯕꯗ ꯁꯤꯔꯤꯌꯥꯟꯅ ꯃꯉꯣꯟꯗ ꯁꯦꯜ ꯄꯤꯗꯨꯅ ꯍꯣꯇꯦꯜꯗ ꯆꯠꯂꯒ ꯐꯤꯖꯤꯀꯦꯜꯂꯤ ꯏꯟꯚꯣꯜꯕ ꯑꯣꯏꯕꯒꯤ ꯋꯥꯔꯤ ꯂꯩꯌꯦ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯔꯤꯂꯦꯁꯟ ꯑꯃ ꯀꯨꯏꯅꯗꯒꯤ ꯆꯠꯊꯔꯒ ꯂꯥꯛꯈꯤꯕꯅꯤ
ꯑꯗꯨꯕꯨ ꯏꯃꯨꯡꯒꯤ ꯄ꯭ꯔꯦꯁꯔ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯅꯤꯒ ꯂꯨꯍꯣꯡꯕ ꯇꯥꯈꯤ ꯃꯁꯤꯅ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯦꯅꯤꯕꯨ ꯍꯥꯠꯅꯕ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯊꯤꯑꯣꯔꯤ ꯑꯃꯗꯅ ꯑꯦꯅꯤꯅ ꯃꯍꯥꯛꯇꯨ ꯒꯦꯅꯤ ꯍꯥꯏꯕ ꯈꯪꯉꯛꯄꯅꯤ ꯍꯥꯏꯔꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯕ ꯃꯇꯨꯡꯗ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥ ꯀꯣꯔꯠꯇ ꯆꯦꯔꯤꯌꯥꯟꯒꯤ ꯃꯥꯌꯣꯛꯇ ꯏꯕꯤꯗꯦꯟꯁ ꯈꯨꯗꯤꯡꯃꯛ ꯄꯨꯊꯣꯛꯇꯨꯅ ꯑꯦꯔꯦꯁ ꯋꯥꯔꯦꯟꯠ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯄꯔꯃꯤꯁꯟ ꯅꯤꯈꯤ ꯄꯔꯃꯤꯁꯟꯁꯨ ꯐꯪꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯐꯥꯈꯤ ꯂꯣꯏꯅꯅ ꯃꯔꯥ ꯂꯩꯕꯁꯤꯡꯗꯨꯁꯨ ꯖꯦꯜꯗ ꯃꯇꯝ ꯀꯛꯇꯅ ꯊꯝꯕ ꯇꯥꯈꯤ ꯆꯍꯤ 18 ꯊꯝꯕ ꯍꯥꯏꯗꯅ ꯗꯟꯗꯤ ꯐꯪꯈꯤꯕꯅꯤ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗ ꯃꯌꯥꯝꯒꯤꯗꯤ ꯀꯔꯤ ꯃꯣꯠ ꯂꯩ ꯍꯥꯏꯕꯗꯨ ꯍꯥꯏꯕꯤꯔꯛꯎ ꯃꯁꯤꯅ ꯉꯁꯤꯒꯤ ꯋꯥꯔꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯋꯥꯔꯤꯁꯦ ꯃꯈꯜ ꯃꯈꯜꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯁꯤꯒꯨꯝꯂꯕ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯇꯥꯕꯤꯅꯤꯡꯕ ꯂꯩꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯆꯪꯕꯤꯗꯨꯅ ꯋꯥꯔꯤ ꯑꯅꯧ ꯑꯅꯧꯕ ꯊꯥꯒꯠꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯕꯤꯌꯨ ꯍꯥꯏꯕꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯒꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯥꯏꯅꯔꯁꯤ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ ꯌꯥꯏꯐꯔꯦ